Yairipok ta chara henbagi khongjang changsin bahaukhre. Tha asigi anganba sarukta Manipur district ki Tronglaobi awang laikai da thokiba tamthiraba terrorist ki thawongda pikliba ngangani hatkhiba amadi micha mahumna CRPF na nongmaina kapadagi laikhidabagi thaudokta cheneriba maral leibasing laingakna puthokduna miyam khangna chairak piu haina changsilakhiba numit mangani gi total shutdown ngasisu Yairipok maike gi miyamna khongjang changsinki loinana potfam fambi ima anina ngasidagi chara henbagi khongjang changsin bahaukhre ningsing bayabadi Tronglaobi gi angang ani tamthina hatpikibagi thodok aduda chenabasing laingakna chairak piu haina Manipur pumada club organization sing maira paibi loop kayana changsilakiba numit mangani gi total shutdown saugatladuna Yairipok maikaidasu furup kayagi miyamna laingaki loisang sing solon sinduna thingjinba yauna makhal kayagi khongjang sing changsinduna lakhibani total shutdown gi mangani janma numit asidasu Yairipok maikaida leiriba maitei amadi maitai pangal miyam punna Yairipok kaithel da thoraktuna lambi achat awok sing thingki Yairipok kaithel fauduna chatliba atai district singa samnariba lambi sing Yairipok thongamadi Yairipok kaithel traffic island da miyamna uwa faizinduna lambi thingki loinana ngasidagi miyamna tanliba dimanasi fangdri fauba chara henbagi khongjang changsinbasu haukhre Yairipok tamfa kaithel potfam fambilup ki president ima laikhuram leiren tombi amasung member Kongbrai latpam ongbi thambal tombi anina chara henbagi khongjang adu changsinba hauki chara henbagi khongjang changsilibi Yairipok tamfa kaithel potfam fambilup ki president ima laikhuram leiren tombina miyamna tanliba minung silaitana pikliba angangani bu hatok pikiba yaningde mihat asida chenaba sing chairak piu haina tanliba demand sing fangdri phauba aikoyumda hallaroi sorokta hiptuna chara henbagi khongjang asi changsilagani haiki saruk yakibi maitai pangalgi luchingbi amana angang anida natana micham kaya hat khraba leibaki asuk luraba tanfam asida miyam punna saruk yaminasi hairaga lambi thingduna aikoibu chathande haibana chingba ban yengbagi mawongda gari da koi chatpa ban sawgatliba aikoibu karem kathaina bagum tauba adu taubiganu aikoi punna saruk yaminaduna miyamgi demand fangdri fauba khongjang changsin minarasi amadi ngasidagi chara henbagi khongjang asi changsile haina lauthokhi Ibani hoi ipai pu legidaba ipai pu singida maktan laikatpadi yai tawbadabu laibaki hauji oiriba phibam jida sangaba video sangaba sabagi mathau kari lai ima ibem singna sorok sida khangduna lairiba karamba mantri mandongi matu machana nong mata waba kari moina kari sabak tharang yari moina adaba responsibility praja khoi lobaka aduna hojiti praja khoi kanana parat tambi mapi mapa oriba moina khoi parat tambi na binaya akhoi kari tawbatai moi moi gi mayum talaga makot paraga thokpagi matamdo yaurabani hauji moi sangaba sapa matamla hauji Manipur kari tauri moi chai manu khoje sapa matamla ani laita pasi hang bata tagai khundani ha chena pati dani adu sapa mato kari tai laibiri ba mama amoina Manipur gi mama khodi mangna sab manana stand tawiraga mapi mapa ori bangoi kaise para tambi matam yaure hauji laita pa moi lai hera bagi type ta yauning ba mafamda nong mana du da yauni helicopter tongba phangdabagi ta tongaga moi sia mama ore habagi sia mama na tawje mapi pa ore mama na tawna thawri ha mapi pa mayang mapi pa ore gadi mayang bare macha ya chima anu to kamni mapi pa ore pa matik cha to mama di ma pham thado kari marang gi hojing ma ko chen chen na ko le li masa gi maram damda maning tamna chatpa ngamdaba ma bu akhoi gi mapi maparo